Sangai Pro Kabui Kuldasu Kuki Melatan Singna Fazinduna Tamliba Naga Micham Taru take the guidana Tadoru Haina Wakamifam Chatakrai. Wakan Mifamadu the Saruk Yakiba Sangai Pro Kabui Women's Society President Kamai Sanatombina Kuki Melatan Singna Micham Yam the Chatarakli Batawongasi Yamna Mawong Maril Tadaba Lichetni Minungsi Masakang Daba Kuki Melatan Singasi Marufang na Mutatriba Makai Lamda Masida Tangdulaita na Hingbang Amloy Atuba Matamda Naga Micham Taruk Asi Tadorak Naba Amadi Matung da Sigamba Tawdok Sing Tok Tanaba Marile Naba Sing na Honabiu Haina Fongdoki Makoy mamit da mi haning dona mamit I changraga leba Meridian adum bakuki singne aduna masing bache muthattaraga di akoi sarkar na natraga di akoi parja mayam na di akoi se yam no wana thokani yam na thu matam di mi taruk phaki base thadok pira o haibage akoi kan dana si phamjabani aduna matung da ing na tamna akoi nungsi sana na kuki Meridian sing se gyan tahan ma daka tae gyan tara matung da akoi je santi phangani aduna tradi akoi matung da so asidage hen thorak ba yaba ama leidi aduna madugumba bunsi maren du akoi pamjade haibagi kannanga si darna se phamjari bani masing mathabak se amu hanna thokpi dana ba aina akoi gi asaw sang sing na masi se manung da khutna masi se hengsil laga athuba matamda ingna tapna akoi gi hingna ba se makoina sinbi yo